ngasi phongkiba tongan Manipuri sifhongsing amasung thokiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikidigi myamna thamjage ahanbada naharul gi thawdang pauksi phong mapalam gi ba paukhran myamna thamjage dauri ga mari leinana nupi ahum angang ani Punna Hatlaga Guhada thadaramle ngasi Rajasthan gi Jaipur district leiba Dudu town gi Guha amada nupi ahum amasum angang ani punna miyoi manga hatlaga Guha amada langtharambadigi police na recover tawkre shiraba nupi ahum adugi manungda anidi mirole angang ani eduna amana sahi amaga tha mari eduga atopa amana numit kunga ni khakta subada ngari miroli vi nupi ani eduna Mamta Devi amasum Kamles kawi aduga apikpa masa silibaduna kalu kawi nupi ahum asi Larik Laisuning Thina Tamduna Laiba Pamki Adubo Sahi Shudringa Nupa Mada Luhong Laba Matunda Nupa Duna Yuu Thaksilaga Dauriga Mari Lainana Makoi Ohumbo Tamthina Otnaki Local source Matungina Hokiba Yumsakasha Numitagi Nupi Ohumadu Yaona Angang Ani Eduga Puna Mankibagi Repole Report Adugi Matungina Police na Tihumbi Tabak Leptana Satakiba Aduga Mari Lainana Ngasi Guhadi Makoi Mangadu Sina recover Tokibani Local source aduna makhatana hairibana laikhidraba nupi ahum adugi manungda masasi libi kalude vsi maki mataina tamthina phubagi thaudok thoktrungai mamang numit taraga mangani hospital leramki thaudok tu nupi asidigi mamit yauna haksangi mafam kyada yamna thina sokhi laikhidraba nupi ahum pominaba masimana waktani haukiba sei english ngani ga ahumda mafam adugi sanabi ama oina sal marriage oina lohongkhibani Matamadu nupi ahumashigi iton tuanbi adudi say amakhakta ngairi luhong laba matung nupi ahumadu lairik makha tamthaba pangki laikhidraba nupi ahal Mamta si police constable exam da select tawrakhrabani nupi yaima kaluna hauji BA final year tamli aduga khwaidigi iton tuanbi Kamlesna Central University tamli makhoi mangagi asibak sang adu ngasi Guhadagi fangkibani Shiraga Pangliba Mapamasi Yumdagi kilometer anirom lap mapamni Police ki makedigi mangadu dauriga mari lainana mataina hat kibra haina thikat pagi thabak sathari thaudok siga mari lainana nupi gi mapu roiba yauna masin mana ahum police na fare haina paus na bahata na phongdorakli makhasa tharak poina Ukraine amasum Russia gi update mem na pijaramge Eastern Ukraine gi Lemen town mapung fana control tawre haina Russia na claim tawkre Russia gi Defense Ministry gi mekhedigi ngasi phongdokiba Eastern Ukraine gi Lemen town asi Russian force amasung Russia na back tawa forcing na mapung fana control tawre Defense Ministry gi wapam asi pro-Russians separatist gi mekhedigi self-proclaimed Donetsk People's Republic tigi town asi makoina mapung fana lokshile hana lathokraba matungani Luhansk gi governor Serhiy Gaidin hakibada Russian troops singna Sibhiro Donetsk sangslakre adumapo Russian force na Luhansk region asi capture tawba ngamloi Ukraine Russian troops singadu thengnana sapsawa strekle Russia gi makedigi Severodonetsk building sada maudradi siel kya kapsinduna mangta khankre ihan hanbo in Russia na control toraba Mariupol city da metal sing lot tawnaba za sangslakre haina TASS news agency gi makedigi phongdorakli Port asigi spokesperson amana TASS news agency ta phongdokibada ningthokaba numita Rostov on Don gi Russian city Yaona satringai gi mangoinana vessel asina metal ton lisinganiga satret lot tawgadabani hari Marasid Russia gi defense ministry gi makedigi phongdokibada Russia na kilometer lisingamagi arapada hypersonic zircon cruise missile mai paana test pangtokre missile adu Barents Sea dagi kapki aduga White Sea gi target amadi hit tawki ministry asigi makedigi thaturakiba video amada misala du jahaz amadagi kapthoklaga atiyara pokhaiki hairi adubu Russia gi opposition party oriba communist party gi legislative deputy amana Russia na Ukraine hauzik sathariba lanasi loisinduna Russian troops sing leba adudagi withdraw tawnaba taksingkre karigumba Russian troops sing na Ukraine sathariba military operation asi leptaba tarabadi Russia mapa leitaba angang kyama leiragani haire deputy asina Russia gi Primox Regionals Assembly meeting na phongdokre amaramda Russia gi President Vladimir Putin na Germany amasung France na Ukraine khulai leptana thajiliba sigi matang na akanma warning tokre
ꯊꯧꯑꯣꯡ ꯑꯁꯤꯅ ꯄ꯭ꯔꯣ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗ ꯍꯦꯟꯅ ꯇꯪ ꯇꯥꯕ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯍꯟꯒꯅꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯐ꯭ꯔꯦꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟ ꯑꯃꯁꯨꯡ ꯖꯔꯃꯟꯒꯤ ꯆꯥꯟꯁꯦꯂꯔ ꯑꯣꯂꯥꯐ ꯁ꯭ꯀꯣꯜꯁꯇ ꯍꯥꯏꯈꯤꯕꯗ ꯃꯈꯣꯏꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯦꯞꯇꯅ ꯈꯨꯠꯂꯥꯏ ꯊꯥꯖꯤꯟꯕ ꯑꯁꯤꯅ ꯁꯤꯆꯨꯑꯦꯁꯟ ꯑꯁꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯃꯔꯛ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯍꯥꯏꯈꯤꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯗꯤꯐꯦꯟꯁ ꯔꯤꯁꯣꯔꯁ ꯂꯩꯔꯤꯕ ꯃꯈꯩ ꯃꯈꯣꯏꯒꯤ ꯂꯝ ꯉꯥꯛꯁꯦꯟꯗꯨꯅ ꯂꯩꯒꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯂꯤꯇꯔꯤꯅ ꯗꯣꯅꯥꯛꯁ ꯑꯃꯁꯨꯡ ꯂꯨꯍꯥꯅꯦꯛꯁꯇ ꯔꯁꯤꯌꯥꯒꯤ ꯇꯦꯡ ꯑꯃꯁꯨꯡ ꯑꯥꯔꯃꯔ ꯀꯌꯥ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯊꯦꯡꯅꯧ ꯌꯥꯗꯕ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ 115 ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯊꯦꯡꯅꯧ ꯌꯥꯗꯕ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ 115 ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯁꯤꯜꯂꯤꯕ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯈꯔ ꯑꯃꯗꯤ ꯂꯥꯟ ꯑꯁꯤꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗꯕꯅꯤ꯫ ꯂꯣꯀꯦꯜ ꯔꯁꯤꯌꯥꯟ ꯀꯣꯔꯠ ꯑꯃꯅ ꯃꯃꯥꯡꯗ ꯊꯕꯛ ꯂꯧꯊꯣꯛꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯅ ꯁꯤꯡꯅꯗꯨꯅ ꯊꯥꯔꯛꯈꯤꯕ ꯀꯂꯦꯛꯇꯤꯕ ꯂꯣꯁꯨꯠ ꯑꯃ ꯔꯣꯁꯕꯥꯔꯗꯤꯌꯥ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯅꯦꯁꯅꯦꯜ ꯒꯥꯔꯗꯃꯦꯟ 115 ꯃꯐꯝ ꯂꯧꯊꯣꯛꯄꯒꯤ ꯀꯦꯁ ꯑꯁꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯈꯪꯅꯔꯛꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯀꯣꯔꯠꯅ ꯃꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯇ ꯄꯕ꯭ꯂꯤꯁ ꯇꯧꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯁꯥꯏꯟꯃꯦꯟ ꯑꯃ ꯄꯤꯕꯗ ꯌꯥꯈꯤꯗꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯍꯜꯂꯛꯈꯤꯕꯗꯒꯤ ꯖꯖꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯂꯧꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯂꯗꯨꯅ ꯊꯥꯔꯛꯈꯤꯕ ꯂꯣꯁꯨꯠ ꯑꯗꯨ ꯗꯤꯁꯃꯤꯁ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯏꯔꯩꯕꯥꯛꯇ ꯐꯣꯡꯈꯤꯕ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯃꯣꯡꯀꯤꯄꯣꯛꯁꯀꯤ ꯂꯥꯏꯅꯥ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ WHO ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯗꯤꯖꯤꯁ ꯑꯦꯖꯦꯟꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯣꯡꯀꯤꯄꯣꯛꯁꯀꯤ ꯀꯦꯁ ꯃꯁꯤꯡ ꯑꯁꯤ ꯚꯥꯏꯔꯁ ꯑꯗꯨꯅ ꯁꯟꯗꯣꯛꯈꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯋꯥꯡꯃꯗ 219 ꯂꯩꯔꯤ ꯍꯥꯏꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯀꯦꯁ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟꯋꯥ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯣꯡꯀꯤꯄꯣꯛꯁ ꯍꯥꯏꯕꯁꯤ ꯁ꯭ꯃꯣꯜꯄꯣꯛꯁꯇꯒꯤ ꯁꯣꯟꯊꯕ ꯃꯈꯜꯒꯤ ꯂꯥꯏꯅꯥꯅꯤ꯫ ꯃꯁꯤ ꯋꯦꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯑꯐ꯭ꯔꯤꯀꯥꯒꯤ ꯂꯩꯕꯥꯛ 13ꯗ ꯁꯟꯗꯣꯛꯄ ꯊꯦꯡꯅꯈꯤꯕ ꯚꯥꯏꯔꯁ ꯑꯗꯨ ꯔꯤꯁꯔꯆ ꯊꯝꯂꯤꯕ ꯌꯣꯡ 1989ꯗꯒꯤ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯃꯤꯑꯣꯏꯕꯗ ꯊꯣꯛꯄ ꯃꯣꯡꯀꯤꯄꯣꯛꯁ ꯀꯦꯁ ꯑꯁꯤ 1950ꯗ ꯑꯣꯏꯈꯤꯕꯅꯤ꯫ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔꯒꯤ ꯃꯅꯨꯡꯗ ꯂꯥꯏꯆꯠ ꯑꯁꯤ ꯍꯧꯔꯛꯈꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯋꯥꯡꯃꯗ ꯀꯦꯁ 2 ꯊꯦꯡꯅꯕ ꯌꯥꯎꯔꯤꯁꯨ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯁꯟꯗꯣꯛꯄ ꯊꯦꯡꯅꯈꯤ꯫ ꯍꯦꯜꯊ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯄꯟꯈꯤꯕꯗ ꯑꯌꯥꯝꯕ ꯀꯦꯁꯁꯤꯡꯗꯤ ꯒꯦ ꯅꯨꯄꯥꯁꯤꯡꯅ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ UKꯒꯤ ꯑꯍꯥꯟꯕ ꯃꯣꯡꯀꯤꯄꯣꯛꯁ ꯀꯦꯁ ꯑꯁꯤ ꯃꯦ ꯊꯥꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯚꯥꯏꯔꯁ ꯑꯗꯨ ꯁꯟꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯀꯦꯁ ꯃꯁꯤꯡ 60 ꯁꯨꯈ꯭ꯔꯦ꯫ ꯁ꯭ꯄꯦꯟꯗ ꯀꯦꯁ 39, ꯄꯣꯔꯇꯨꯒꯜꯗ 63 ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯆꯍꯤ 90ꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡꯗ ꯊꯦꯡꯅꯈꯤ꯫ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯂꯩꯍꯧ ꯃꯁꯜꯗ ꯆꯤꯛꯄ ꯏꯪꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯗ ꯐꯥꯎꯕ ꯃꯣꯡꯀꯤꯄꯣꯛꯁ ꯀꯃꯟ ꯑꯣꯏꯕ ꯂꯥꯏꯑꯣꯡꯁꯤꯡꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯚꯥꯏꯔꯁ ꯑꯁꯤꯅ ꯊꯣꯛꯍꯟꯕ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ 3ꯗꯒꯤ 6 ꯐꯥꯎꯕꯅꯤ꯫ ꯑꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯆꯌꯣꯜ 3ꯗꯒꯤ 3 ꯐꯥꯎꯕ ꯆꯪꯅ ꯂꯥꯏꯌꯦꯡꯂꯒ ꯐꯒꯠꯂꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯃꯛꯄ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯣꯡꯀꯤꯄꯣꯛꯁꯀꯤ ꯑꯀꯛꯅꯕ ꯂꯥꯏꯌꯦꯡ ꯂꯩꯇ꯭ꯔꯤ꯫ ꯄꯦꯁꯦꯟꯠꯁꯤꯡꯅ ꯑꯈꯟꯅꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯗꯨꯅ ꯂꯥꯏꯅꯥ ꯑꯗꯨ ꯁꯟꯗꯣꯔꯛꯇꯅꯕ ꯍꯣꯠꯅꯔꯒ ꯑꯇꯩ ꯂꯥꯏꯑꯣꯡꯁꯤꯡꯕꯨ ꯇ꯭ꯔꯤꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯄꯥꯎꯁꯤꯡ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫